Aging with dignity, dignity at every stage, every age, HAIBA theme ASIDA, Ministry of Social Justice and Empowerment Kimining MAKHA Integrated Development and Educational Organization IRDEO, RRTC na SHINDUNA NGASI THOUBAL District ki WANGBAL da LEIBA, IRDEO complex da Malem ki Ahal Oiraba Shing Numit Pangthokhre. Thawramaduda Hanagi Minister Dr. M. Nara, retired CMO Dr. K.S. Malem, Horticulture Department ki retired Deputy Director Mutum Nabachandra, Senior Consultant Surgeon Dr. K.S. Santikumar Amade, WANGBAL Gram Panchayat ki Hanagi Pradhan, Aistra Khona, Maroiba Mitunglan Singoina Saruyaki. Thawramaduga Mari Lainana Dr. M. Nara Nahai, Mioi Bai Koi ki Punsiasi, Chahi Kayap, Punsigani HAIBA Chabchana Khangbalate, Adumoinama Healthcare Delivery System Fagadhanba, Anoba Wakal Losing Tansin Bamade, Matau Taba Polam Sing Putok Pangam Handuna, Yoibagi Punsi, Sangdokhan Bayai, Malem Gilayba Karadadi, University ki Tagfauba, Lemna Mahimasin Tambagi Kudong Chaba Piri, Masagi Chahi, Chamaga Kunsuba Fauba, Punsinaba, Lemna Laying Baso, Mafam Karada, Chataba Hokre, Aikuina Aikuiki Punsiasi, Sangdokhan Haidabadi, Matau Taba, Ana Laying Sing, Matam Jana Chataba, Jaba Takpada Jackson Bamade, Jang Naina Sazel Tobagi Tangai Fadabalay, Pandamasida United Nations Organization na, October Amase, Ahal Oiraba Shing Numit Haina, Pangthokhre warep laukibani. Thawramasi pangthokpa gairoinana chahi yamsilaklaba ahal singda wakhal lausing pibagi tangai fadaba lei. Lamdamasida thengnariba lanasina maram oiraga thenglabasu thengna ngasi ahal singgi numit pangthoktuna makoida lausing piba amade pungning thogatpa ase thaganingai ni haina sum mahangna makha tana singthaki. Aikoi kamdongna khare hena kuina punsibi yagadagi habibi topic amane an jingpuna sangna punsibi go punsina bo hona bai manungda कोई खन्ना जतरी खन्ना ने कोई तंजाल लेके नहीं डॉक्टर मंगले हम सुंगी शाम इंटरनेशनल लेवल दा कोई ऑर्गेनाइजेशन खरे दिया उसी मधी मत्तेंग लोगोदा कोई करीनो खरा लेकिन मयाम सिगी जनरल हुई ना कोई ना हफ्ता मनुंदा अनीगी मनुंदा तंगाई पदन मफम क्या दा कोई ना हेल्थ केयर डिलीवरी सिस्टम द पुरक नबा पुंसी सिखरन येने सांगदोक न बहोन बगी तंगाई पदबत द कोई खर खतन खुद थाबा हो पु याबरी हिंजगे